Thangjing Hill Range ta Haokip Reserve Kouba Mapham State Leingakki record ta Leite Department Pawasi ngasi nung tilfong kiba kangla pawsi dagi lawkhat savane Thangjing Hill Range ta Haokip Reserve Kouba Mapham State Leingakki record ta Leite Kanagumba magi semjin sajin ba miyambun lana lamjing na bohona vani haina Manipur Leingakki Special Secretary Forest Environment and Climate Change RK Amarjit ki order man haire Ukhaloikhai village ki chief ni haiba Thangjing Hills ka Mari Lainana Pongdokpa Wapam Amaga Mari Lainana RK Amarjit na ngasi thokibo order amagi matungin na 1966 ki September taraga tareta Indian Forest Act 1927 ki Section 29 gi matungin na thokiba notice amagi matungin na Thangjing Hill Range asi Churachandpur Khaupum Protected Forest ki manung challe Ukhai loikhai asi bu Churachandpur Khaupum Protected Forest dagi tokhai bagi order amaso PCC Act N Hof Manipur no Office Memorandum number 1/462018/Forest 2022 gi November taret ki matungin na cancel tawraga anauba inquiry amasu state Leingakki makhada sathare state Leingakki resolution egg rules ki makhada Haokip reserve haina notify tawba record laite loina na Thangjing singasi historical importance asina maram oiraga Manipur Leingakna Manipur Ancient and Historical Monument Section 4 amade Archaeological Site and Remains Act 1976 ki makhada 2022 ki November taraga marida Gazette number 376 ki makhada protected site oina laukthokre maram aduna miyoi amana semjin sajinduna claim tawriba se miyamda lana lamjing na bani haire